Hello, welcome back to my channel 7 Speed Manipur. Ngasi mayam yamna interesting oigada video amaga loina namuk yang yafam da puduna laksari ko. Aibadi koigi pre-owned car da domna karangba yengbining ba leiragadi mafam si ai dum usara age mafam je karai da no kamai to no habdo dum location dum taksara age si video si da ado how jingai da kana machine use koigi pre-owned car da yengbining ba leiragadi video si dum mamuta na hobdeno lebo yengbiro ado gadum details so khangani ha batare ado video se hojingai da kana ko machine housing nong thengna yaurga di subscribe like and share to san biro aduga mathang yengmina je ha batare ado location je hana share to jarke hayo famji krai da leibno ha bdo ko hai je khoi true value khoi Chingmeirong da leiba true value ena khoi gi Maruti Suzuki gi true value oidoni ko showroom du ge maning da leibdo oidoni ai location da ha petang uchara ge ko de yengmina si ko जे आई इम्फाल की कोई Chingmeirong का लेबे true value दो अदुगी मागी लोकेशन तो नहीं हाइपेट हाइजर कर दे जे सिदा Chingmeirong की कोई की आर्मी की सिंगदुम मसा तो नहीं को सिमांग दो सिंग जे जे कितने लाख कोई की ईस्टर्न मोटर दम और नहीं ईस्टर्न मोटर की एरेना सी शोरूम जी ले रेको सी जी की एक दम सी की नाखन जिधर संगा का सिदे शोरूम ले रेको लंबी से सोम मनिंग लोम साइड की संगा सुया रे सिदम संगा का सुया जा रेको ado yengse koi true value Chingmeirong gi sida kari leige habdo go ado kari gari leige habdo ne myam da usara ka doise ado yengmina se kari gari leige habdo aduga mathang haijara gi go aduga koi gi masai sida koi gi kai tare facility habtare ta sena di customer da pi before true value na pi facility do adu soi mathang haijara ki go som da silsile khoi true value we na smaina thar ga su leire Chingmeirong gi ba du ga som do ulak pa na mo khoi office na smai leire ni go yam nan neat and clean da go yam na ing na sing na maning da yam phajana leire me ha tare true value na smaina ga si office dum sang bir o me yam adu ga makha ta na details hangni ga ju khangni ga ju adum se sang ga hang ba ya ga ni adu ga ai makhoi gi staff ama ga unajara ga customer da karam facility have tare domna lakpa kana kai kudong saba phangada gi have do adusu ai habet wari sanajar ke tamina sigo akhoi gi true value gi staff ama ga loina na ai wari utai sabe gi kudong sab do logja ge aduga kari makhoi gi true value sida Chingmeirong gi sida kai gi myam da khoi customer da kari kana piri gi have do khangminar sigo ado akhoi gi staff amtang kausan jage ada somdam tal lengin biro an da khoi gi Chingmeirong da leiba true value ko sida customer amana customer amada habita customer da phangal liba facility habita re ko kari facility no phangal li je habidu gi matang da habet samlap ko sugaina habetang habiu na hajari ta true value sida la ko matam da customer na phangi facility si ko gari ema leiba matam da mingon to jingi problem sima customer da kem le ro akoina mingon bi rakani adogi akogi any Maruti gari 7 years simon ga leiba gari lobu matam da koi free servicing la kani ro engine ki warranty se 6 month to up to 1 year lay mana facility ka this aduga aikoida koi gi documentation gi matang da adagi instant koi payment gi matang da kari ke sigi khudong chaba karai phawba koi customer da satisfy oi bi ya ga ge dum tan da koi gari koi customer na any guy customer gari akoida pichaning matar su ko yoning ba leiba tar so dum akoida gari la piraga akoigi evaluation to bu matam da dum free of cost evaluation to jagani ko akoigi staff akoigi evaluation to an to na ba koi staff ma leje akogi lakko for tar ga so dum akoida contact to biraga akoigi staff any staff na home evaluation to son mi ai ko home evaluation to bu matung da dum gari du gi matung ine value ma la kani ba value do la ga dum jiki akoi customer sina yaning ba tar gari adum instant payment je ko adum khudak ta customer da account gi through da koi paisa han jagani amai to ga dum gari je odi jan ja okay ada sida koi gi customer gi side gi have tare go gari se koi any brand have tare Tata oigera Mahindra oigera any laidana sugum bagi gari sigi exchange ki natraga koi gi yoning bagi kudong chaba se sida dum yagadra kamai ta uno dum tanga ya any brand atoko jo exchange oigera natragi yon to any brand loin logje koi ada any atopa kari benefit lage tai laiga de dum tanga habira mokra topa benefit se koi da gari yon jelo matam da customer da id hidep oi da na bai di gari atopa mapan di yon bai si di customer da gari yon gi ming on da bi da kana thau ino kai ino khang da bi oi da heng any kuina thau ma tung sei ta ma tung da crime on topa da customer da problem la kan adu mo problem je kem le roi koi da pisala mata gari okay yamna fajarba dumba koi customer da
ꯍꯥꯏꯗꯤ ꯃꯊꯥ ꯁꯥꯔꯣꯏꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯁꯤ ꯂꯩꯔꯒꯗꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯔꯒ ꯁꯤꯒꯤ ꯇ꯭ꯔꯨ ꯚꯦꯂ꯭ꯌꯨꯗ ꯄꯤꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯁꯤ ꯂꯧꯕꯤꯌꯣꯅ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯑꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯊꯠꯅ ꯑꯩ ꯀꯩꯒꯨꯝꯕꯇꯒ ꯍꯪꯖꯩ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤ ꯑꯥꯎꯟ ꯀꯥꯔꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯂꯧꯕ ꯌꯥꯕ꯭ꯔꯥꯅꯁꯨ ꯇꯣꯏꯅ ꯍꯪꯉꯛꯄꯒꯤ ꯀꯩꯅꯣ ꯑꯃꯁꯨ ꯂꯩ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯍꯥꯏꯐꯦꯠꯇꯪ ꯂꯣꯟꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯁꯔꯚꯤꯁ ꯇꯧꯕ ꯈꯛꯀꯤ ꯑꯣꯏꯅ ꯌꯥꯏ ꯍꯧꯖꯤꯛ ꯂꯣꯟꯁꯦ ꯌꯥꯕꯨꯗꯤ ꯌꯥꯏ BOBꯗ ꯁꯨꯖꯔꯤ ꯍꯧꯖꯤꯛ ꯁꯔꯚꯤꯁ ꯇꯧꯕ ꯈꯛꯀꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯔꯥꯡ ꯂꯩꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯔꯚꯤꯁ ꯇꯧꯗꯕꯒꯤꯁꯨ ꯕꯤꯖꯤꯅꯦꯁ ꯇꯧꯕꯁꯨ ꯑꯗꯨꯝ ꯁꯨꯖꯔꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯔꯚꯤꯁ ꯇꯧꯕ ꯈꯛꯇꯪꯒꯤꯗꯤ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯝ ꯑꯗꯣ ꯂꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯏꯔꯥꯡ ꯐꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯍꯌꯦꯡ ꯀꯩꯅꯣꯒꯤ ꯂꯣꯏꯅꯃꯛ ꯁꯔꯚꯤꯁ ꯏꯝꯄ꯭ꯂꯣꯌꯤ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯄꯤꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯗꯤ ꯂꯩꯔꯛꯀꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯃꯥꯏꯅ ꯐꯔꯛꯑꯗꯤ ꯏꯔꯥꯡ ꯐꯔꯛꯑꯒꯗꯤ ꯑꯗꯨꯝ ꯁꯔꯚꯤꯁ ꯇꯧꯗꯕ ꯕꯤꯖꯤꯅꯦꯁ ꯇꯧꯕꯈꯩꯁꯦ ꯑꯗꯨꯝ ꯂꯣꯟ ꯌꯥꯔꯛꯀꯅꯤ ꯍꯥꯏ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯁꯦꯂꯔꯤ ꯄꯔꯁꯟ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯂꯣꯟꯁꯦ ꯄꯤꯖꯔꯤ ꯍꯥꯏꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯦꯂꯔꯤ ꯄꯔꯁꯟ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯂꯣꯟ ꯄꯤꯖꯩ ꯑꯗꯨꯝ ꯑꯩꯅ ꯌꯨꯁ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯀꯣ ꯁꯔꯚꯤꯁꯇꯤ ꯇꯧꯖꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯂꯥꯛꯄꯤꯔꯒ ꯑꯗꯨꯝ ꯂꯣꯟ ꯑꯣꯏꯅ ꯂꯧꯕꯁꯨ ꯌꯥꯔꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯏꯟꯀ꯭ꯋꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯍꯥꯏꯗꯤ ꯈꯪꯕꯤꯅꯤꯡꯕ ꯑꯗꯒꯤ ꯑꯦꯅꯤ ꯗꯤꯇꯦꯜꯁ ꯍꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯗꯨꯝ ꯍꯥꯞꯆꯔꯕꯅꯦ ꯑꯗꯨꯗ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤ ꯒꯥꯔꯤꯁꯤꯡ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯦ ꯊꯦꯡꯛ ꯌꯨ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯑꯗꯨꯝ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯖꯔꯛꯑꯒꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯐꯨel ꯏꯐꯤꯁꯤꯌꯦꯟ ꯑꯣꯏꯕ ꯒꯥꯔꯤꯅꯤꯀꯣ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯔꯤꯌꯣ 2015ꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ VXIꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯤꯂꯣꯃꯤꯇꯔ ꯔꯟꯅꯤꯡꯁꯦ ꯑꯩꯈꯣꯏ 67,231 ꯁꯤꯒꯤ ꯆꯥꯡꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯍꯥꯏꯕ ꯇꯥꯔꯦ 2,20,000 ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤ ꯂꯩꯔꯦ ꯃꯇꯝ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯖꯥ ꯀꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯕ꯭ꯔꯦꯖꯥ ꯑꯩꯈꯣꯏꯒꯤ ꯑꯃꯗꯤ ꯂꯥꯛꯑꯦꯀꯣ ꯁꯤꯒꯤ ꯍꯦꯛ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏ ꯕ꯭ꯔꯦꯖꯥꯗꯨꯅꯤꯀꯣ ZXI +ꯅꯤ ꯇꯣꯞ ꯍꯥꯏꯕ ꯇꯥꯔꯦꯀꯣ 2020 ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯁꯤꯅ ꯑꯩꯈꯣꯏ 49 ꯁꯨꯃꯥꯏꯅ 49,000ꯒꯤ ꯆꯥꯡꯗ ꯊꯧꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯤꯅ ꯑꯩꯈꯣꯏ 7,10,000 ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯑꯗꯣ ꯑꯩ ꯃꯥꯒꯤ ꯏꯟꯇꯔꯤꯌꯔꯁꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯃꯅꯨꯡꯗ ꯃꯅꯨꯡꯁꯤꯗ ꯑꯩ ꯍꯥꯡꯇꯣꯛꯑꯒ ꯑꯃꯨꯛ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯅꯨꯡꯒꯤꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯁꯤꯠꯀꯤ ꯂꯦꯗꯔ ꯁꯤꯠꯅꯦ ꯑꯗꯨꯝ ꯂꯥꯛꯏꯁꯦ ꯌꯥꯝ ꯅꯤꯠ ꯑꯦꯟ ꯀ꯭ꯂꯤꯟꯗ ꯐꯖꯅ ꯑꯗꯨꯝ ꯂꯩꯀꯣ ꯃꯌꯥꯏꯗꯁꯨ ꯑꯩꯈꯣꯏ ꯏꯟꯐꯣꯇꯦꯟꯃꯦꯟ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯁ꯭ꯇꯦꯔꯤꯡ ꯃꯥꯎꯟꯇꯦꯠ ꯀꯟꯇ꯭ꯔꯣꯜ ꯂꯣꯏ ꯌꯥꯎꯔꯦ ꯑꯦꯚ꯭ꯔꯤꯊꯤꯡ ꯀꯣ ꯌꯥꯝꯅ ꯅꯥꯟꯅ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯁꯥꯏꯠ ꯂꯣꯛꯁ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯖꯥ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯤꯐ ꯀꯩꯅꯣꯗꯅꯤ ꯑꯩꯈꯣꯏꯒꯤ VXIꯗ ꯑꯣꯏꯗꯣꯏꯅꯤꯀꯣ 2024 ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯤꯂꯣꯃꯤꯇꯔꯁꯤꯅ ꯑꯩꯈꯣꯏꯒꯤ 2,682 ꯀꯤꯂꯣꯃꯤꯇꯔ ꯑꯗꯨꯝ ꯊꯧꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯤꯅ 6,60,000 ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯑꯗꯨꯝ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏ ꯁ꯭ꯇꯣꯛꯇꯗꯤ ꯑꯗꯨꯝ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯂꯩ ꯀꯅꯥꯒꯨꯝꯕ ꯌꯦꯡꯕꯤꯅꯤꯡꯉꯒꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯔꯒ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤꯀꯣ ꯑꯗꯨ ꯃꯥꯁꯤ ꯑꯩ ꯍꯥꯏꯐꯦꯠ ꯃꯅꯨꯡ ꯏꯟꯇꯦꯔꯤꯌꯔꯗꯨꯁꯨ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯤꯅ ꯃꯥꯒꯤ ꯏꯟꯇꯦꯔꯤꯌꯔꯁꯦ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯄꯨꯔꯥ ꯑꯍꯟꯕꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯅꯤ ꯑꯗꯣ ꯑꯩ ꯂꯣꯏꯅꯃꯛꯇꯤ ꯎꯠꯂꯔꯣꯏꯒꯦ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯁꯥꯡꯒꯗꯧꯔꯦꯀꯣ ꯃꯥꯒꯤ ꯃꯅꯤꯡꯒꯤ ꯀꯩꯅꯣꯁꯦ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯒꯥꯔꯤꯁꯤ ꯑꯗꯨꯝ ꯀꯣꯏꯕꯗ ꯁꯨꯝ ꯌꯦꯡꯕꯗꯁꯨ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯍꯟꯁꯨ ꯍꯜꯂꯤ ꯒꯥꯔꯤꯁꯤꯀꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯖꯥ ꯍꯥꯏꯕ ꯇꯥꯔꯦ ꯕ꯭ꯔꯦꯖꯥꯗ ꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤ ꯗꯤꯖꯜꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ 2016ꯒꯤꯅꯤ ꯑꯗꯣ ꯃꯥꯒꯤ ꯀꯤꯂꯣꯃꯤꯇꯔꯁꯦ ꯔꯟꯅꯤꯡ ꯀꯩꯅꯣꯁꯦ ꯊꯧꯁꯦ ꯑꯩꯈꯣꯏꯒꯤ 81,238 ꯀꯤꯂꯣꯃꯤꯇꯔꯒꯤ ꯆꯥꯡꯗ ꯊꯧꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯍꯥꯏꯔꯒꯗꯤ 3,40,000 ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯄ꯭ꯔꯥꯏꯁꯁꯦꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯕ꯭ꯔꯦꯖꯥꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯃꯤꯌꯝ ꯍꯦꯠꯆꯕꯦꯛꯇ ꯂꯥꯛꯑꯅꯤꯀꯣ ꯕꯂꯦꯅꯣ RS2ꯅꯤꯀꯣ 2018ꯒꯤꯅꯤ ꯑꯗꯣ
ꯃꯥꯒꯤ ꯀꯤꯂꯣꯃꯤꯇꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯔꯟꯅꯤꯡꯁꯦ 67,500 ꯃꯨꯛꯀꯤ ꯆꯥꯡꯗ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯤꯅ 5 lakh ꯌꯧꯗꯦꯀꯣ 4,80,000 ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯒꯥꯔꯤꯁꯦ ꯀꯂꯔꯁꯨ ꯑꯗꯨꯝ ꯐꯖꯔꯦ ꯔꯦꯗ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯅ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯒꯥꯔꯤꯒꯤꯗꯤ ꯁ꯭ꯇꯣꯛ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯀꯣ ꯑꯗꯨꯝ ꯂꯥꯛꯄꯤꯔꯒ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯑꯗꯣ ꯑꯩ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯝꯒꯦ ꯀꯌꯥꯒꯨꯝꯕ ꯀꯣꯟꯇꯦꯛ ꯇꯧꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤꯀꯣ ꯒꯥꯔꯤꯁꯤꯡꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯆꯥꯅꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤ ꯑꯣꯟ ꯀꯥꯔ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯆꯥꯅꯕ ꯑꯩꯈꯣꯏ ꯕꯖꯦꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯁꯤꯗꯒꯤ ꯂꯥꯛꯑꯒ ꯈꯟꯕꯤꯕ ꯌꯥꯔꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗꯁꯨ ꯃꯌꯥꯝꯅ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯠ ꯕꯦꯜ ꯐꯥꯕ ꯀꯥꯎꯕꯤꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯃꯆꯥ ꯊꯧꯔꯒꯅ ꯍꯦꯜꯃꯦꯠ ꯎꯞꯄꯁꯨ ꯀꯥꯎꯕꯤꯔꯣꯏꯗꯕꯅꯤꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯁꯝꯂꯞꯄ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯨ ꯚꯦꯂ꯭ꯌꯨ ꯑꯩꯈꯣꯏ ꯏꯁꯇꯔꯟ ꯃꯣꯇꯣꯔꯒꯤ ꯁꯤꯗ ꯂꯥꯛꯄꯤꯔꯀꯥꯟꯗ ꯑꯗꯣꯝꯒꯤ ꯆꯥꯅꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤ ꯑꯣꯟ ꯀꯥꯔ ꯁꯤꯗꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯈꯟꯕꯤꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯇꯥꯟꯅꯕꯤꯕꯁꯨ ꯌꯥꯒꯅꯤꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤ ꯑꯞꯗꯦꯠ ꯑꯗꯨꯝ ꯐꯪꯉꯒꯗꯤ ꯑꯗꯨꯝ ꯑꯩ ꯑꯞꯗꯦꯠ ꯑꯗꯨꯝ ꯄꯤꯖꯔꯛꯀꯦꯀꯣ